Rasulullah ay hayroigi haina khallabani aduba ya Rasulullah nahakna hangabagidamagta ay ngasidi hayrage ay asi adumlo mi amani adumlo kabarstan aduda tuminna dumak layraga kanago mi ma asirega phumba lakku matamda phumam mi ado madugi kabar adubu tawkhairaga kafan phi gumba pochingdo phi singdo madubu aina huranba adumlo mi amani aisiana Allah ki Rasul sallallahu alaihi wasallam da hayre mahakna matam maduda man hay Allah ki Rasul aina sige thabuk se adumak marak marak tawe aina dumlo kabarstan adu layre kanago mi phumam matam phumamba hek loi hiba kam mam tharakwaga aina kabar du tawkhairne adu fakhairabagi matungda mahak monda siba matamda pura iba kafan phi amja ayomba kafan phi ado madu aina hurale adu yontho adu ki sige thabuk se aina huran bagi si tawe na hay matam maduda adu sahaba dunali lekin ngasigi ahingdadi ya Rasulullah adumloba kafal ama kanagumba fulana nupi ma sahabi nupi ma sire sidi bi nupi ado mahak adugi dafan tawre ya Rasulullah mahak adugi siba adugi janaza ado Allah ki Rasul nahak khut masamak na sonbani adugo mahak ki janaza sonba loirabagi matungda mahak ado phumamme phumba loirabagi matungda aina athi ningai gi Allah da kokpi ningai da makta hai jagadaba matam haibudo hojik asini ai mayamda masigi matangda wafom khajik thamjage inshallah masi koi punna taraga amal tawminnache marai bakthirabani adumlo mioi sing ramzan gi matam masi fangaga mahaki guna sing adubo Allah da koknaba haijaraga magi guna sing adubo Allah da koktho haudriba mioi sing ado makoi sing ado marai bakthirabani aduna aikoina koi punama Allah taala na punsiya ya tammingai matam masida Allah da haijaraga Allah da nijaraga koi guna punnamak sing ado kokthok ngai da makta haijahogadabani adu khaktana ikoi mai pakpa amusung Allah ki manak changjafam haibadu oigani Allah da makfirat tawringai da makta haijaw haibdi koi karamna Allah da haijagani Allah da toba istighfar tawbatare Allah da kappaga haijabatare ahingi matamda nungthingi matamda rujagi halatta iftar halatta any matam kuding makta Allah taala da haijaba kapjaba nijaba haibse ikoi gi thaw oigadabani ai ngasi mayamda wafam adugumlaba wari yematang waqiya matang haijage toba gi matangda toba toba Allah na adugi matik pami inna Allah yuhibbul mutatahhirin na Allah na suhai Quran medita in toba taw mioi singcha Allah na hena pami am pami banung sirbi chin nauchi aduna ikoi toba taw chi Allah de koge noina haijara o haina ngai di bene matam chuppada aina nang guna taw haina karisu asman yauna sallamada amingamada jawamada yawruba hammi matu adugum yauna aina guna taw ngamgada kabida ngamoy khara khajik Allah da amaktang haijo Allah na loina maaf tawgi haiba adumlo mapu do maduna lauri he ai banda ching na koi haijaro ai managa changjaro haijaro aina na koi guna puna makok thoge hairi beneba asi khangmin narasi adugumlo ba sabama ma ki wari adu koi punna khangmin narasi larik tama ki maming wakti aduni haina lakpa amjung thiba fangde lekin wari du sawa magi matang da Allah ki Rasul gi manakta laga thoke ba dum wari ma ibiri nong Allah ki Rasul sallallahu alaihi wasallam gi manakta sahaba ma Hazrat Umar Faruq radhiyallahu ta'ala anhu do kappaga Allah ki Rasul sallallahu alaihi wasallam gi manakta changak lami Allah ki Rasul na kalli karino Umar sin kabbi Umar di mathongna yam leiba lingjel leiba amsung nupa moi bagi mathongna yeba mahak di kap kandaba duglu nupa amni matamadu Allah ki Rasul na kalli Abu Bakar na kappaga lakpadi Abu Bakar na pungning nungsira kappani duga Umar na kappaga laiba asidi kari tawrobnu haina Allah ki Rasul sallallahu alaihi wasallam ki thamoi da khallaga angakpa mafawram matamadu Allah ki Rasul gi manakta Abu Umar Faruq aduna kappaga lai lakpon tamda Allah ki Rasul na hangi Umar Faruq karino nang ngasi di kappaga laiba karino ngai tapa amnu kaido ba yaur banu haina Allah ki Rasul na hangi matamadu da Allah ki Rasul da ikari haina Allah ki Nabi Allah ya Rasulullah aini ngasi kappaga Allah ki Nabi ya Allah na hakin nakta Allah ki Rasul na hakin nakta la ibase nangi Allah ki Rasul gi manakta saba mat hongjin da kappaga laire mahak na kappa se adugi mati kappaga lai kaya gi mati kap hem da magi kappa ji henman basi da ai bo taraga leiba ngamdana ai thamoi puba ngamdana ai jo kappaga la ibani sinai se matamdu Allah ki Rasul na haire acha nang na kappi basi mahak na kappa mawong achi urga bobo nungsi dana kappi boire acha phare adu itaraga di mahak aji kauro adu kanano hangachi mana kappi ba amjung magi haining ba magi apa madu karino
ꯍꯥꯏꯕꯗꯨ ꯍꯪꯉꯁꯤ ꯍꯥꯏꯅꯒ ꯑꯗꯨꯒꯨꯝꯂꯕ ꯁꯥꯕ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯀꯧꯔꯦ ꯑꯗꯨꯒ ꯎꯃꯔ ꯐꯥꯔꯨꯛꯁꯨ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯥꯍꯕꯥꯁꯨ ꯂꯩꯔꯤꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯀꯧꯔꯦ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯪꯉꯤ ꯀꯔꯦꯅ ꯑꯦ ꯁꯥꯍꯕꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯥꯛꯑꯒ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯄꯤꯕ ꯅꯪꯅ ꯀꯞꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯃꯔ ꯐꯥꯔꯨꯛ ꯐꯥꯎꯕ ꯃꯕꯨꯛ ꯅꯨꯡꯁꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯦ ꯑꯗꯨꯒꯨꯝꯂꯕ ꯎꯃꯔ ꯐꯥꯔꯨꯛ ꯃꯍꯥꯛ ꯎꯕꯗ ꯃꯤ ꯀꯌꯥ ꯀꯌꯥꯒꯤ ꯇꯨꯃꯥꯟ ꯆꯞ ꯆꯞ ꯌꯨꯡꯉꯤꯕ ꯃꯊꯧꯅꯥ ꯂꯩꯕ ꯎꯃꯔ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯞꯄ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯐꯥꯎ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯀꯞꯄꯤꯕ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯥꯛꯑꯒ ꯀꯞꯄꯤꯕ ꯑꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯄꯦꯟꯗꯕ ꯀꯔꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯪꯕ ꯃꯇꯝꯗ ꯁꯥꯍꯕꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯩꯅ ꯉꯁꯤ ꯀꯞꯄꯤꯕ ꯑꯁꯦ ꯑꯩꯍꯥꯛꯉꯣꯟꯗꯒꯤ ꯑꯆꯧꯕ ꯒꯨꯅꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯒꯨꯅꯥ ꯑꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯤꯡꯁꯤꯡꯉꯒ ꯑꯩ ꯉꯁꯤ ꯀꯞꯄꯤꯕꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯒꯨꯅꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯒꯨꯅꯥ ꯑꯗꯣ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯉꯁꯤ ꯀꯞꯂꯤꯕꯅꯤ ꯑꯗꯨꯒꯤ ꯒꯨꯅꯥ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯒꯔꯗꯟꯁꯤ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯁꯋꯥꯜ ꯖꯋꯥꯕ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯩ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯪꯉꯦ ꯑꯠꯆꯥ ꯑꯗꯣ ꯅꯪ ꯀꯔꯝꯕ ꯒꯨꯅꯥꯅꯣ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯍꯕꯥ ꯑꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤꯅ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯆꯧꯕ ꯒꯨꯅꯥ ꯑꯃꯅꯤ ꯑꯩ ꯃꯗꯨꯒꯤ ꯒꯨꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯪꯉꯛꯀꯅꯣ ꯑꯩ ꯍꯥꯏꯕꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯅꯔꯒꯦ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯜꯂꯥꯍꯒ ꯑꯩꯒ ꯈꯪꯅꯔꯒꯦ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯃꯗꯨꯒꯤ ꯒꯨꯅꯥ ꯑꯗꯣ ꯑꯩꯒꯤ ꯇꯣꯕꯥ ꯑꯗꯣ ꯑꯩꯅ ꯇꯧꯕꯗ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯔꯣꯏ ꯎꯃꯔ ꯐꯥꯔꯨꯛꯅ ꯇꯣꯕꯥ ꯇꯧꯕꯤꯕ ꯇꯥꯔꯒꯁꯨ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯌꯥꯕꯤꯔꯣꯏ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕꯤꯌꯨ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒꯤꯅ ꯇꯧꯔꯨꯕ ꯒꯨꯅꯥ ꯑꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯣꯏꯗꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯒꯅꯤ ꯑꯩꯒꯤ ꯗꯨꯋꯥ ꯎꯃꯔ ꯐꯥꯔꯨꯛꯅ ꯇꯧꯕ ꯗꯨꯋꯥ ꯑꯃꯐꯥꯎꯕ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯇꯅ ꯑꯆꯧꯕ ꯒꯨꯅꯥ ꯑꯃꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯃꯔꯝꯗ ꯅꯤꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯜꯂꯥꯍꯅ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯪꯉꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯅꯪꯅ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯀꯌꯥꯃꯨꯛ ꯆꯥꯎꯕ ꯒꯨꯅꯥꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯀꯤꯕ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯍꯪꯕꯤꯔꯛꯑꯅꯨꯋꯣ ꯑꯩꯒꯤꯅ ꯇꯧꯔꯤꯕ ꯒꯨꯅꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯤ ꯑꯩ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯏꯀꯥꯏ ꯑꯃꯁꯨꯡ ꯑꯩ ꯑꯗꯨꯒꯤ ꯒꯨꯅꯥꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯖꯤꯀꯔ ꯇꯧꯔꯣꯏꯒꯦ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯗꯨꯒꯤ ꯒꯨꯅꯥ ꯑꯗꯨ ꯐꯔꯦ ꯅꯪ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯨꯍꯝꯃꯗ ꯑꯩꯅ ꯍꯪꯉꯤꯕꯅꯤ ꯅꯪꯒꯤ ꯒꯨꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯁꯥꯍꯕꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯦ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯅꯍꯥꯛꯅ ꯍꯪꯉꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯑꯩ ꯑꯁꯤ ꯑꯗꯨꯝꯂꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯝꯂꯕ ꯀꯕꯔꯁꯇꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯁꯤꯔꯒ ꯐꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯐꯨꯝꯃꯝꯃꯕ ꯃꯤ ꯑꯗꯣ ꯃꯗꯨꯒꯤ ꯀꯕꯔ ꯑꯗꯨꯕꯨ ꯇꯧꯈꯥꯏꯔꯒ ꯀꯐꯟ ꯐꯤꯒꯨꯝꯕ ꯐꯤꯁꯤꯡꯗꯣ ꯃꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤ ꯑꯃꯅꯤ ꯑꯩꯁꯦ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯩꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯃꯛ ꯃꯔꯛ ꯃꯔꯛꯇ ꯇꯧꯏ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯀꯕꯔꯁꯇꯥꯟ ꯑꯗꯨꯗ ꯂꯩꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯐꯨꯝꯃꯝꯕ ꯃꯇꯝ ꯐꯨꯝꯃꯝꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯝꯊꯔꯛꯄꯒ ꯑꯩꯅ ꯀꯕꯔꯗꯨ ꯇꯧꯈꯥꯏꯔꯅꯤ ꯑꯗꯨꯒ ꯐꯛꯀꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯉꯣꯟꯗ ꯁꯤꯕ ꯃꯇꯝꯗ ꯄꯨꯔꯛꯏꯕ ꯀꯐꯟ ꯐꯤ ꯑꯃꯁꯨꯡ ꯑꯌꯣꯟꯕ ꯀꯐꯟ ꯐꯤ ꯑꯗꯣ ꯃꯗꯨ ꯑꯩꯅ ꯍꯨꯔꯥꯜꯂꯦ ꯑꯗꯨꯒ ꯌꯣꯟꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕꯒꯤꯁꯤ ꯇꯧꯋꯦꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯗꯨ ꯁꯥꯍꯕꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯂꯦꯀꯤꯟ ꯉꯁꯤꯒꯤ ꯑꯍꯤꯡꯗꯗꯤ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯗꯨꯒꯨꯝꯂꯕ ꯀꯐꯜ ꯑꯃ ꯀꯅꯥꯒꯨꯝꯕ ꯐꯨꯂꯥꯅ ꯅꯨꯄꯤ ꯑꯃ ꯁꯥꯍꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯒꯤ ꯗꯐꯟ ꯇꯧꯔꯦ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯃꯍꯥꯛ ꯑꯗꯨꯒꯤ ꯁꯤꯕ ꯑꯗꯨꯒꯤ ꯖꯅꯥꯖꯥ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯅꯍꯥꯛ ꯈꯨꯠ ꯃꯁꯥꯃꯛꯅ ꯁꯣꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯅꯥꯖꯥ ꯁꯣꯟꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯐꯨꯝꯃꯝꯃꯦ ꯐꯨꯝꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯕꯔ ꯑꯗꯨ ꯆꯠꯂꯦ ꯑꯗꯨꯒ ꯀꯕꯔ ꯑꯗꯨ ꯇꯧꯈꯥꯏꯔꯦ ꯑꯗꯨꯒ ꯇꯧꯈꯥꯏꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯐꯛꯀꯥꯏꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯐꯟ ꯐꯤ ꯑꯗꯨ ꯑꯩꯅ ꯂꯧꯔꯦ ꯆꯤꯡꯈꯥꯏꯔꯦ ꯑꯗꯨꯒ ꯂꯧꯔꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯩꯇꯥꯟꯅ ꯑꯩꯉꯣꯟꯗ ꯊꯧꯖꯤꯜꯂꯒ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯖꯤꯟꯅ ꯑꯗꯨꯒꯨꯝꯂꯕ ꯑꯁꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯨꯝꯂꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯡꯊꯣꯛꯎꯔꯦ ꯃꯥꯏ ꯀꯐꯟ ꯐꯤꯗꯨ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯩꯇꯥꯟꯅ ꯑꯄꯥꯝꯕ ꯀꯌꯥ ꯍꯕꯛꯇꯅ ꯑꯩ ꯀꯌꯥ ꯍꯦꯟꯖꯜꯂꯨꯔꯦ ꯃꯗꯨꯒꯤ ꯑꯆꯧꯕ ꯒꯨꯅꯥꯗꯣ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯑꯩꯅ ꯇꯧꯔꯨꯔꯦ ꯃꯇꯝ ꯃꯗꯨꯗ ꯀꯐꯟ ꯐꯤꯗꯨ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯆꯤꯡꯉꯒ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯑꯁꯨꯝꯅ ꯃꯈꯣꯟ ꯊꯣꯛꯂꯛꯏ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯨꯅꯤꯌꯥꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯅꯕ ꯌꯥꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯎꯔꯜꯂꯛꯈꯤꯕ ꯌꯦꯡꯉꯛꯈꯤꯕ ꯂꯩꯇꯦ ꯑꯩ ꯄꯔꯗꯥꯒꯤ ꯁꯤꯁꯇꯦꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯂꯥꯛꯄꯅꯤ ꯂꯦꯀꯤꯟ ꯉꯁꯤꯗꯤ ꯅꯪꯅ ꯑꯩ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯏꯖꯠ ꯃꯥꯡꯗꯅꯤꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯔꯝꯕ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯑꯩ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯪꯒꯤ
ꯒꯂꯥ ꯑꯗꯨ ꯄꯥꯏꯔꯒ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯍꯪꯒꯅꯤ, ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ ꯌꯥ ꯔꯁꯨꯂꯜꯂꯥ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯌꯥ ꯔꯁꯨꯂꯜꯂꯥ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ, ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯑꯜꯂꯥꯍꯗ ꯍꯥꯏꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯀꯕꯨꯜ ꯇꯧꯕꯤꯒꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯌꯥ ꯔꯁꯨꯂꯜꯂꯥ, ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯃꯔꯝꯗ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕꯤꯌꯨ, ꯑꯜꯂꯥꯍꯗ ꯀꯣꯛꯅꯤꯡꯗꯃꯛꯇ ꯍꯥꯏꯖꯧ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯔꯦ, ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯒ, ꯅꯪꯅ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯏꯇꯅꯥ ꯆꯥꯎꯕ ꯒꯨꯅꯥ, ꯅꯪꯒꯤ ꯒꯨꯅꯥ ꯑꯗꯨꯗꯤ ꯑꯜꯂꯥꯍꯅ ꯐꯥꯎꯕ ꯀꯣꯛꯀꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯪ ꯁꯤꯗ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯒꯨꯅꯥ ꯑꯗꯨ ꯅꯪ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ? ꯑꯩ ꯅꯪꯒꯤ ꯒꯨꯅꯥ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯗ ꯑꯜꯂꯥꯍꯗ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯅꯤ, ꯑꯜꯂꯥꯍꯅ ꯄꯥꯝꯃꯦ ꯀꯣꯛꯆꯔꯅꯤ, ꯑꯜꯂꯥꯍꯅ ꯄꯥꯝꯗ꯭ꯔꯦ ꯀꯣꯛꯇ꯭ꯔꯦ, ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯃꯥꯃꯤꯂꯥꯅꯤ, ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ, ꯅꯪ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯎꯃꯔ ꯐꯥꯔꯨꯛ ꯑꯗꯨꯅ, ꯌꯥ ꯔꯁꯨꯂꯜꯂꯥ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯒꯨꯅꯥꯅꯤ, ꯑꯩ ꯊꯥꯡ ꯄꯨꯔꯛꯑꯒꯦ, ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯑꯒꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤ ꯑꯃꯅꯤ, ꯃꯍꯥꯛꯅ ꯃꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯅꯥ ꯁꯤꯔꯕ ꯃꯤ ꯑꯗꯨꯒꯤ ꯄꯣꯠ ꯀꯐꯟ ꯐꯤ ꯍꯨꯔꯥꯟꯕꯇ ꯅꯠꯇꯅ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯂꯝꯕꯤꯗꯁꯨ ꯃꯥꯅ ꯆꯠꯂꯒ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯕ ꯒꯨꯅꯥ ꯇꯧꯔꯨꯕ, ꯃꯍꯥꯛ ꯑꯁꯤꯗꯤ ꯍꯤꯡꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯍꯛ ꯂꯩꯇꯦ, ꯌꯥ ꯔꯁꯨꯂꯜꯂꯥ, ꯑꯩ ꯊꯥꯡ ꯂꯧꯊꯣꯔꯛꯑꯒ ꯃꯍꯥꯛ ꯑꯁꯤ ꯀꯛꯑꯒ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯃꯍꯥꯛꯉꯣꯟꯗ ꯊꯤꯡꯉꯝꯃꯤ꯫ ꯅꯪ ꯆꯠꯂꯣ, ꯅꯪꯅ ꯇꯧꯔꯤꯕ ꯒꯨꯅꯥ ꯑꯗꯣ ꯑꯜꯂꯥꯍꯅ ꯄꯥꯝꯃꯦ ꯀꯣꯛꯆꯔꯅꯤ, ꯑꯜꯂꯥꯍꯅ ꯄꯥꯝꯗ꯭ꯔꯦ ꯀꯣꯛꯑꯔꯣꯏ, ꯃꯗꯨ ꯑꯩꯒꯤ ꯃꯥꯃꯤꯜ ꯅꯠꯇꯦ, ꯑꯜꯂꯥꯍꯗ ꯁꯤꯟꯅꯈ꯭ꯔꯒꯦ, ꯅꯪ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯍꯕꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯥꯛꯑꯦ, ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔ ꯊꯣꯛꯂꯛꯑꯦ꯫ ꯊꯣꯛꯂꯛꯑꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯗꯤꯅꯥꯗ ꯂꯩꯕ ꯑꯟꯁꯥꯔ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯦꯕ ꯁꯥꯍꯕꯥ ꯑꯁꯤꯁꯨ, ꯃꯍꯥꯛ ꯑꯗꯨ ꯃꯗꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯑꯦ꯫ ꯊꯣꯛꯂꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯗꯤꯅꯥꯒꯤ ꯖꯪꯒꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯦ, ꯑꯗꯨꯒ ꯃꯥꯅ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯅꯤꯔꯒ ꯍꯥꯏꯖꯔꯦ, ꯑꯜꯂꯥꯍ ꯅꯪꯅ ꯀꯣꯛꯄꯤꯌꯨ, ꯑꯜꯂꯥꯍ ꯅꯪꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯦ, ꯁꯥꯍꯕꯥ ꯑꯕꯨꯕꯀꯔ, ꯎꯁꯃꯥꯟ ꯒꯅꯤ, ꯑꯂꯤ, ꯁꯥꯍꯕꯥ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯦ꯫ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ अल्लाह के रसूल सल्लल्लाहु अलैहि वसल्लम की मनाक्ता जिब्राइल अमीन लाए अदुगा जिब्राइल अमीन लदुन अल्लाह के रसूल दा हायरे या रसूल अल्लाह नहाक ओंदा अल्लाह ना अइबु नंगे नाग थारक इबनी अइने नहाक ओंदा वहं खरा हंगे या रसूल अल्लाह हाय मतम जिब्राइल अमीन हंगो हायना हाय मतम अल्लाह के नबी द जिब्राइल अमीन ना हंगे करना ए जिब्राइल अमीन जा असमान मरोन तरेत कनाना सेम बनो हाय मतम अल्लाह के रसूल ना हाय कि अशेंगु मक्की अल्लाह ने सेमी अदुना अमक हायो जमीन मरोन तरेत कनाना सेम बनो हाय मतम जमीन मरोन तरेत अल्लाह ने सेम बनी इंसान दुनिया द लेब मखलूक पुनमक जीव जंतु पुनमक कनाना सेम बनो मसी पुनमक अल्लाह ने सेम बनी सुम वहंग जी सुम लेप तबिदा मथंग मथंग हंगक मतम अल्लाह के रसूल ने खले ए जिब्राइल अमीन आई की अकीदा आई थादबदी पूरा कायनात अजद लेरो पोलम खुदिंग वगसे अल्लाह ने लोइना सेमने अल्लाह ने लोइना ओहन बनी लेकिन ngasi nang haningi bawa adu karino hairo nang ingonda mathang mathang question langi sin takpadi nang karigumba khara ingonda hininga mali madugi hininga potu hairo haina Allah ke rasul na Jibril amin da hanga matamda Allah ke rasul sallallahu alaihi wasallam da Jibril amin na heraki ya rasulullah na hakina nakta ngasi gi nimit humni gi mamangda toba tobiyo Allah da kopiyo na haijo amjong haijagi haina la iba saba ado mahak adu nangina nakta gi chatkrabani mahak adu karai da leibanu haina Allah ge hukum ni nang thiyu aduga mahak on the paw hollu mahak na tawi ba toba adu Allah taala na kabul tawbirabani Allah taala na mahak toba adu yarabani aduna nang mahak adu thiyu adu kauraga mahak on nang haigadabani mahak on nang Allah na mahak toba adu kabul tawrabani haina hai अदुके मतिक चावब गुना ओइरगसु अल्लाह के मनाक्ता चंगजरगा हाइजरबा अल्लाह द नीजरगति अल्लाह के मनाक्ता कोकपद ngमखै लेत मपुनी अल्लाह दे हेक्ता कोक ngmme कोइ जोजिक रमजान के मतम खरा लैरी मतम मसिदा रमजान की मगफिरत की तरानी असिदा अइने तौखिबा अचौबा पिकपा गुना पुन्नमक सिंगदो अल्लाह ताला द हाइजरगा अल्लाह ताला द नीजरगा लोइदबा गुनांग कोइ चामथो औरगे कोइ अल्लाह द हाइजसि अदुगी तबक्तने ngasi हाइजरेसि बरहान अल्लाह के रसूल द मदुगी वफम मदु हाइरे हाइब लोइरबगी मतुंगदा अल्लाह के रसूल हजरत उमर फारूक साहबा सिंग हाइरे नकोइ चलो अदुंगब साहबा इखोइगी नाक्ता लांबा साहबा दु नंग थिर उचो हाइरगा हजरत उमर फारूक अदुन थिरे थियो मतमदा मदीना की जंगल अमगी मनाक्ता लेरमे कप्पगा अल्लाह द दुआ तौरगा ले कप्पगा
ꯑꯜꯂꯥꯍꯗ ꯗꯨꯋꯥ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯃꯇꯝ ꯑꯗꯨꯗ ꯎꯃꯔ ꯐꯥꯔꯨꯛ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏ ꯅꯪꯅ ꯀꯞꯄꯒ ꯗꯨꯋꯥ ꯇꯧꯔꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛꯇ ꯍꯔꯥꯎ ꯄꯥꯎꯅꯤ ꯅꯪ ꯃꯨꯍꯝꯃꯗ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯍꯔꯥꯎ ꯄꯥꯎꯗꯤ ꯑꯁꯤꯅꯤ ꯑꯜꯂꯥꯍꯅ ꯖꯤꯕ꯭ꯔꯥꯏꯜ ꯑꯃꯤꯟ ꯊꯥꯔꯛꯑꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯇꯣꯕꯥ ꯑꯗꯣ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯔꯦ ꯅꯍꯥꯛꯀꯤ ꯒꯨꯅꯥ ꯄꯨꯝꯕꯗꯣ ꯑꯜꯂꯥꯍꯅ ꯀꯣꯛꯊꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯃꯍꯥꯛꯉꯣꯟꯗ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯀꯧꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯎꯃꯔ ꯐꯥꯔꯨꯛꯀ ꯂꯣꯏꯅꯔꯒ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯔꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝ ꯑꯣꯏꯌꯦꯅ ꯍꯥꯏꯕꯤꯔꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯔꯦ ꯅꯪ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯎꯔꯣ ꯑꯗꯨꯒ ꯅꯃꯥꯖ ꯑꯁꯔꯒꯤ ꯁꯣꯟꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯣꯏꯅ ꯍꯥꯏꯔꯒ ꯑꯁꯔꯒꯤ ꯅꯃꯥꯖ ꯁꯣꯜꯂꯦ ꯅꯃꯥꯖ ꯁꯣꯜꯂꯤꯉꯩꯒꯤ ꯃꯔꯨꯛ ꯅꯃꯥꯖ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯒꯤꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯁꯖꯗꯥꯒꯤ ꯍꯜꯂꯠꯇ ꯍꯧꯖꯤꯛꯀꯤ ꯁꯥꯕ ꯑꯗꯣ ꯑꯜꯂꯥꯍꯅ ꯃꯛꯐꯤꯔ ꯇꯧꯕꯤꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯅꯃꯥꯖ ꯂꯣꯏꯔꯦ ꯅꯃꯥꯖ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯁꯥꯍꯕꯥ ꯑꯗꯨꯅ ꯀꯧꯕ ꯃꯇꯝꯗ ꯑꯇꯩ ꯁꯥꯍꯕꯥꯁꯤꯡ ꯑꯗꯨꯅꯦ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯃꯥꯖ ꯁꯣꯜꯂꯤꯉꯩꯒꯤ ꯃꯅꯨꯡꯗ ꯁꯖꯗꯥꯒꯤ ꯍꯜꯂꯠꯇ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯈ꯭ꯔꯦ ꯏꯟꯇꯤꯀꯥꯜ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯒꯨꯅꯥ ꯄꯨꯝꯕ ꯀꯣꯛꯊꯣꯛꯑꯕ ꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯒ ꯃꯁꯖꯤꯗ ꯑꯜꯂꯥꯍꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯃꯥꯖꯀꯤ ꯍꯜꯂꯠꯇ ꯁꯖꯗꯥꯒꯤ ꯍꯜꯂꯠꯇ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯃꯋꯣꯠ ꯑꯣꯏꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯜꯂꯥꯍꯗ ꯍꯥꯏꯖꯁꯤ ꯑꯜꯂꯥꯍꯗ ꯅꯤꯁꯤ ꯌꯥ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯃꯋꯣꯠ ꯑꯗꯨꯒꯨꯝꯂꯕ ꯃꯋꯣꯠ ꯑꯣꯏꯍꯟꯕꯤꯌꯨ ꯅꯍꯥꯛꯅ ꯍꯔꯥꯎꯕ ꯅꯍꯥꯛꯅ ꯌꯥꯕ ꯃꯋꯣꯠ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯜꯂꯥꯍꯗꯁꯨ ꯑꯩꯈꯣꯏ ꯅꯤꯁꯦꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯍꯔꯥꯎ ꯄꯥꯎ ꯄꯤꯕꯤꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯍꯥꯛꯀꯤ ꯏꯔꯨꯖ ꯃꯥꯏꯊꯕ ꯑꯃꯁꯨꯡ ꯀꯐꯟ ꯄꯤ ꯂꯣꯏꯅꯃꯛ ꯁꯦꯠꯄꯒꯤ ꯏꯟꯇꯤꯖꯥꯝ ꯇꯧꯍꯜꯂꯦ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯗꯐꯟ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯍꯥꯛꯄꯨ ꯖꯅꯥꯖꯥ ꯁꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯄꯨꯔꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯈꯨꯠ ꯖꯅꯥꯖꯥ ꯁꯣꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯗꯐꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯎꯏ ꯀꯔꯝꯕ ꯑꯉꯛꯄ ꯃꯍꯥꯛ ꯑꯗꯨ ꯍꯦꯛ ꯀꯐꯟ ꯃꯅꯨꯡ ꯑꯗꯨ ꯐꯨꯝꯕꯒ ꯃꯇꯝ ꯑꯉꯛꯄ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯀꯐꯟꯕꯤ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯥꯍꯕꯥ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯒ ꯂꯥꯛꯑꯦ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ ꯑꯗꯨꯒ ꯁꯥꯍꯕꯥ ꯑꯗꯨꯗ ꯍꯪꯉꯝꯃꯤ ꯀꯔꯦꯅ ꯅꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯣꯝꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯥꯏ ꯁꯥꯍꯕꯥ ꯑꯗꯨꯅ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯤꯀꯥ ꯇꯧꯕꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯄꯨꯍꯔꯛꯏꯕꯅꯤ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯍꯛꯇ ꯃꯍꯥꯛꯀꯤ ꯅꯤꯀꯥ ꯇꯧꯕꯤꯔꯗꯕꯅꯤ ꯑꯗꯨꯒ ꯁꯥꯍꯕꯥ ꯃꯌꯥꯝ ꯂꯥꯛꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯤꯀꯥ ꯑꯗꯨ ꯌꯥꯎꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯅꯤꯀꯥ ꯑꯁꯃꯥꯟꯗ ꯅꯤꯀꯥ ꯇꯧꯕꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯦ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯅ ꯇꯣꯕꯥ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯖꯔꯤꯌꯥꯗꯒꯤ ꯃꯍꯥꯛꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯈꯤꯕ ꯅꯤꯖꯈꯤꯕ ꯑꯗꯨꯒꯤ ꯖꯔꯤꯌꯥꯗꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯣꯕꯥ ꯑꯃꯁꯨꯡ ꯅꯤꯖꯈꯤꯕ ꯑꯗꯨ ꯀꯕꯨꯜ ꯇꯧꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯐꯟ ꯑꯁꯃꯥꯟꯗꯁꯨ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯅꯤꯀꯥ ꯑꯣꯏꯅ ꯑꯜꯂꯥꯍꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒꯨꯝꯂꯕ ꯏꯕꯥꯗꯠ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯜꯂꯥꯍꯗ ꯍꯥꯏꯖꯒꯗꯕꯅꯤ ꯑꯩ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯜꯂꯗꯕꯅꯤ ꯃꯝꯂꯕ ꯀꯕꯔ ꯑꯗꯨꯗ ꯑꯩꯁꯨ ꯅꯪꯁꯨ ꯂꯣꯏꯅ ꯍꯤꯞꯄꯒꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯦꯀꯤꯟ ꯍꯤꯞꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯁꯨ ꯌꯥꯎꯔꯣꯏ ꯌꯥꯎꯒꯗꯕ ꯍꯥꯏꯕꯨ ꯑꯩꯅ ꯑꯜꯂꯥꯍ ꯈꯛꯀꯤꯗꯃꯛꯇ ꯇꯧꯈꯤꯕ ꯏꯕꯥꯗꯠ ꯑꯗꯨ ꯈꯛꯇꯪꯅꯤ ꯇꯣꯕꯥ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯜꯂꯥꯍꯅ ꯄꯥꯝꯕ ꯑꯦꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥꯍꯅ ꯇꯣꯕꯥꯒꯤ ꯊꯣꯡ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯊꯝꯕꯅꯤ ꯑꯆꯧꯕꯗꯒꯤ ꯆꯥꯎꯕ ꯒꯨꯅꯥ ꯇꯣꯕꯥꯗ ꯑꯜꯂꯥꯍꯅ ꯑꯃꯨꯛꯇꯪ ꯀꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯕ ꯑꯜꯂꯥꯍꯅ ꯍꯦꯛꯇ ꯀꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯇꯣꯕꯥ ꯑꯃꯅꯤ ꯁꯥꯍꯕꯥ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯅꯥ ꯑꯗꯨ ꯇꯧꯕ ꯇꯥꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯈꯤꯕ ꯅꯤꯖꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯇꯣꯕꯥ ꯑꯗꯨꯁꯨ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯅ ꯂꯩꯇꯕ ꯑꯗꯨꯁꯨ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠꯀꯤ ꯍꯂꯥꯠꯇ ꯁꯖꯗꯥꯒꯤ ꯍꯂꯠꯇ ꯃꯥꯒꯤ ꯃꯋꯣꯠ ꯑꯣꯏꯍꯟꯕꯤꯔꯤꯕ ꯑꯗꯨꯁꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯥꯒꯤ ꯖꯅꯥꯖꯥ ꯁꯣꯟꯕꯤꯔꯤꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯍꯥꯛꯀꯤ ꯗꯐꯟ ꯇꯧꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯀꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯀꯐꯟ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯤꯀꯥ ꯑꯣꯏꯅ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯗ ꯁꯣꯟꯕꯤꯔꯤꯕ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛꯀꯤ ꯊꯥ ꯑꯁꯤꯗ ꯑꯜꯂꯥꯍꯗ ꯍꯥꯏꯖꯁꯤ ꯑꯜꯂꯥꯍꯗ ꯅꯤꯖꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥ ꯑꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯒꯨꯅꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯀꯣꯛꯊꯣꯛꯅꯉꯥꯏꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯖꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯦ ꯑꯜꯂꯥꯍꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯖꯃꯤꯜ ꯑꯁꯤꯅ ꯍꯩꯌꯦ ꯑꯜꯂꯥꯍ ꯅꯃꯥꯖ ꯁꯣꯟꯗꯕ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤ ꯖꯃꯤꯜ ꯍꯥꯏꯁꯦ ꯆꯠꯂꯦ ꯅꯍꯥꯛ ꯑꯃꯛꯇ ꯍꯨꯀꯨꯝ ꯄꯤꯔꯛꯎ ꯆꯞꯈꯥꯏꯔꯒ ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤꯅ ꯌꯥ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯁꯨꯡ ꯅꯍꯥꯛꯅ
hukum indaba miyoising ase inot asi laaga moi tamkhairaga hatokhrage loijankrage pura khullachi takhankrage na hai matam madur Allah na hai yaroi haina haire noksit na hai ya Allah nang hukum piro nahak ki hukum indaba haibi indaba khunjing ase loina humdatlaga manghan takhankrage hai matamda yaroi adusu na hai matam madur ising dasu noksit dasu loina mak Allah na hangi noksit nang kanano ay Allah nang semi bani ising nang chu kanan semi nang pu kanano Allah ni leibak nang kanan semi Allah na semi nang pu kanano Allah ni nakoi punnamak aina sembani nakoi punnamak aigi banda haibdi aina semma atani adun aigi banda na guna tor ko matam su madugi saja aina pigadabani nakoi na haipa amsung ahiya sabai mathau ta de nakoi tumil layo ngasi mana guna taw tara su nong madi aigi nak tonjal laga ma toba istighfar torokani madugi toba istighfar torok ko matam madu adugi numit adu aina magi guna do loinamak Allah na kokani sinai se Allah na ngai de banga china to hayi di soitna aigi mai kai onjalaga toba torokani haibdo Allah na ngai de bane banu sirbi chin lawse Allah Ta'ala da haja si Allah Ta'ala na koi punamak matam chuppada Allah ki mai kedi sangjal laga toba istighfar toba gambe tawfik Allah na pinne boisunu inshallah Allah Ta'ala na haid bas de koi pun taraga Allah ga mai kai chengjan ngai damak ta hotna si bayan ta ba changbirem fung fudi magna sung lobe Islamic story amsung bayan kya ta phang ngai damak ta chinin je subscribe to biraga thambiu next mathang bayan da Ramzan gi tarani asigi manung asita tawgada be ibadat ki matang da inshallah soidana du gi bayan upload tawjarake madu bujo punna ngai min si